अहानबमक्तदा मणिपुरी वारी तामिनसी यूट्यूब चैनल बु येंगबिरिबु खुदिंगमकपु हेमचंद्र सोइबमना तरामना ओक्सबग लोइनना नोलुकना खुरुमजरी लाइफदेवी हारिबो वारी असिगे अनिसुब सरू मयामदा खुदोल तमजरी वारी असिबु इबिरकपी रोनीबुला ओक्रम मयाम पुन्ना वारी तामिनरसी लांगलेनगी ममा थादोइदी लांगलेनना तौरिबा मतौदुदा वांगवांग ngang ngamdana mamit kuptana yengduna leiringida laididu maninglomda makoktu leithoroklaga mayadu ihingna hingakta kathoktuna thadoida noglei thadoi yamna kanna lauramlaga mafamdu maktada wantharaga takre langlen di kari su khangjaba natte wakhal amada laididu paiduna adum sanari laididu sum mi dawna mamitu kurup kurup yenglaga nokphet tawraga langlen gi mamai daga nalaga sanari langlen di mataududa hena haraujaduna taaduna leiriba mamabu hanna yenglamdana sumang tamna laididu puduna chenthokhi aduga mana hek leiba pukri mapanduda phamduna laididuga wari sanabugum murum tawri amuksu nokphet tawduna laididu yengi langlenna murum sonbadu laikai adugi ahan ama walking tholakpa ahanduna tarami ahandu hanadi kaisu khalude summanak naksilakpadadi khonjel adu khara hogalakpaduda ahandu chap lepi maningdadi yenglude mamitu isilaga murum solaga makhutuna masa pumba nanthokse ahan adu laitinga mari leinabrina kaya thoina tiki bu forumde khonjel to asum leptabuda mamaidu nakanda yenglei anakpududi kana sulaibu uramde nokpagi khonjel dudi manak tamna makhongdu asum thanglakli manga mambaduda kari sulaibu su ude sum thangjilakpaduda khonjendu naksilakle kadomdano yengbadadi thadoi hoigi pukri mayamna midang yaukrabadi lanba phawbu kiba mafamne ahandu karisu thausadana changsilai masadi kiribani adubu fajilaga khangdadi khanglagi khanduna asum changsilakpada pukri mapanda noho angang ama jagoi saribdu urami madu urubada ahandu mamit lauthorai kari matawno khalingai angang macha amana amuk nokpagi khonjel tarai mafamduda leiribududa jagoi saribududi angang adu adum khara chawre aduga tarakliba khonjendudi angang yam pikpa jahi phadriba marol thokpa ngamdriba angang gi khonjelni ahandu makhongdu angang adugi manak tamna makhongdu thangba horakle angang dudi hanagum adumak jagoi sari ahandu su angang duda adum yengduna amamba maraktuda kari lai khang dama bakhai makhongdu leptana thaglakli angang dugi manak yaudoba khajiktang ngairi kanda karigumba amada panduna ahandu mamai upsilaga turami tusinbagi chaina du ngahak marai bakta nanduna chaina khanglami mamai do amuk angang dugi maikaida leithorptuna yenglakpadadi kanasu leiramdre ahandu ngakladuna phuk hogalai maikai khuding mamai du leiduna yengbada manga mambane karinta ukidre ahandu pakatpa karisu pusiludana mafamdu thuna thadokta yade khanduna mamai du phat leithorakpada mamai mapa nakna yam kiningai oiraba laidi adu sabda amaga loinana mamitu suktoklaga yenglaga leiram ahandu madu ubada kiman kibadagi mayaina maning hanbada longlaga tu kirami mamai du kina tapna nongkhalakpada amuk kanasu leiramdre ahandu sor sangna hondoi masadudi akibana thallabani adubu pumnamak phatharaga karigumba madi leire haiba khangle makhutu machinda khutum taslaga murum sonduna mamaidu nanthajai mafamdudagi khonglei thuna ahan adu maning hanna yengdana chenchat khirami ahanduna lambi hek yokhibada angangduga laididuga thoglaktunai yengnaraga noklaga ahanduda chakhibadu yengduna leihawi ayuki nongalakpa matamni angangdudi pukri mapanda tumduna leiri thadoi chakhonggi thongjin mayaduda gyan tadana wanthakibadu masadu lengli tawrai thadoi mamitu tapna pangkhalaklaga hogatke tawbada makok ngawraduna makhutuna pairaga hogalai aduga mana leiramniba mafamdu ubada mamit lauthoktuna koye yengi ngarang mana chak chana bathirambadusu karimta mapok kaidana machi lengdana leirami thadoi ngarang thokiba tawdoktu mathang ningsinglai machanupi langlenbu khangning ningsinglaktuna phamung tamna changsilai adubu langlendi
ꯐꯃꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯑꯉꯥꯎꯕꯤꯒꯨꯝ ꯃꯄꯥꯟꯗ ꯃꯅꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯊꯥꯗꯣꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄꯒꯤ ꯑꯀꯤꯕꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏꯅ ꯂꯥꯏꯙꯤꯗꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯊꯥꯗꯣꯏ ꯂꯥꯏꯙꯤ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯄꯥꯏꯕꯗꯤ ꯉꯝꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯄꯥꯡꯒꯟ ꯐꯨꯗꯣꯛꯂꯒ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯗꯨꯅ ꯂꯥꯏꯙꯤꯗꯨ ꯍꯦꯛ ꯊꯦꯡꯒꯦ ꯇꯧꯕꯒ ꯂꯥꯏꯙꯤꯗꯨ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯕꯗ ꯇꯨꯒꯦ ꯇꯧꯕꯗ ꯅꯨꯡ ꯑꯃꯗ ꯑꯃꯨꯛ ꯅꯦꯠꯁꯤꯜꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒ ꯑꯣꯏꯕꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯝ ꯇꯥꯁꯤꯟꯈꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯤꯀꯞ ꯊꯣꯛꯂꯝꯗꯦ꯫ ꯂꯥꯏꯙꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯂꯨꯒ ꯂꯨꯕꯅꯦ꯫ ꯁꯦꯡꯕꯤꯅꯕꯒ ꯂꯩꯇꯕꯒ ꯅꯥꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏꯕꯗꯨꯗ ꯊꯥꯗꯣꯏ ꯀꯥꯈꯠꯀꯦ ꯈꯟꯕꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯥꯏꯙꯤꯗꯨꯗꯤ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯀꯤꯃꯟꯕꯅ ꯀꯥꯈꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯙꯤꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯊꯥꯗꯣꯏ ꯀꯤꯃꯟꯕꯅ ꯂꯥꯎꯕꯁꯨ ꯉꯝꯗ ꯏꯔꯣꯏꯗꯨꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯑꯃꯗ ꯂꯩ꯫ ꯊꯥꯗꯣꯏ ꯂꯥꯏꯙꯤꯗꯨ ꯎꯈꯤꯕꯗꯨꯗ ꯋꯥꯔꯗꯨꯅ ꯂꯩꯄꯥꯟꯒꯤ ꯅꯥꯄꯤꯗꯨꯗ ꯌꯥꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯃꯃꯤꯠꯇꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯀꯥꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯒ ꯊꯥꯗꯣꯏ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯂꯥꯏꯙꯤꯗꯨ ꯈꯪꯐꯥꯎ ꯐꯥꯎꯒꯠꯂꯛꯏ꯫ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯙꯤꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯂꯩꯄꯥꯟꯗꯨꯗ ꯄꯥꯏꯔꯒ ꯁꯨꯝ ꯆꯠꯂꯤ꯫ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯊꯥꯗꯣꯏ ꯀꯧꯒꯦ ꯇꯧꯕꯗ ꯈꯣꯟꯖꯦꯜ ꯀꯔꯤꯁꯨ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯊꯟꯇ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯀꯧꯒꯦ ꯇꯧꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯙꯤꯗꯨꯗꯤ ꯃꯅꯥꯛ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯊꯥꯗꯣꯏ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯕꯒ ꯇꯨꯡꯗꯒꯤ ꯊꯥꯗꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯛꯂꯒ "ꯃꯃꯥ"꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯙꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯃꯆꯥꯅ ꯍꯤꯞꯍꯧꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯤꯅ ꯃꯅꯤꯡꯗ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯗꯤ ꯂꯥꯏꯙꯤꯗꯨ ꯀꯣꯜꯂꯒ ꯅꯣꯛꯃꯤ ꯃꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯩꯄꯥꯟꯗ ꯂꯩꯔꯝꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯏ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯛꯇ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ "ꯃꯃꯥ ꯀꯩꯅꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯀꯥꯈꯠꯂꯛꯑꯣ, ꯆꯥꯛ ꯂꯥꯝꯃꯦꯕ, ꯆꯥꯛ ꯊꯣꯡꯕꯤꯔꯣꯕ"꯫ ꯊꯥꯗꯣꯏ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯗꯨ ꯎꯕꯗ ꯀꯤꯔꯦ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯂꯥꯡꯂꯦꯟꯅ ꯀꯤꯔꯨꯝ ꯌꯦꯡꯂꯒ ꯃꯆꯥꯗꯒꯤ ꯂꯥꯞꯅ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯅꯣꯛꯂꯝꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯕꯇꯅꯤ꯫ ꯋꯥꯈꯜꯗꯤ ꯑꯃꯗꯅꯤ꯫ ꯊꯥꯗꯣꯏ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯂꯕ ꯖꯥꯠꯂ? ꯃꯐꯝꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤꯅ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯈꯪꯂꯨꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯃꯐꯝꯁꯤ ꯆꯦꯛꯁꯤꯜꯂꯨ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯅ ꯍꯪꯒꯦ ꯈꯟꯂꯕꯁꯨ ꯏꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯇꯧꯁꯤꯒꯨꯝ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯗꯨꯃꯛꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯒꯤ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯦꯛ ꯄꯣꯛꯀꯗꯕ ꯅꯨꯃꯤꯠ 4-5ꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯝ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯕꯁꯤꯕꯨ ꯀꯔꯤꯒꯤ ꯍꯣꯡꯅ ꯌꯣꯜꯂꯛꯂꯤꯕ? ꯃꯣꯏꯅꯗꯤ ꯑꯊꯨꯕꯤꯒꯤꯅꯤ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ꯫ ꯑꯩ ꯍꯧꯖꯤꯛ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯁꯤꯗ ꯍꯪꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯕꯨ ꯄꯤꯖꯔꯒ ꯅꯝꯗꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯃꯟꯗꯗꯅ ꯂꯥꯏꯙꯤꯗꯨꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯀꯩꯊꯦꯜꯗ ꯀꯥꯗꯕ ꯃꯈꯩ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕ ꯃꯣꯏꯅ ꯏꯪꯈꯣꯜ ꯂꯩꯕꯒꯤ ꯍꯥꯏꯅꯈꯤꯕ ꯃꯧ ꯃꯦꯃꯤ ꯍꯣꯏꯗ ꯂꯥꯛꯏ꯫ "ꯍꯣ ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯏꯆꯦ ꯃꯦꯃꯤ ꯂꯩꯕꯤꯕ꯭ꯔꯣ?" ꯀꯅꯥꯝ ꯈꯨꯝꯃꯛꯇꯕꯗꯨꯗ ꯊꯥꯗꯣꯏ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯧꯏ꯫ "ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯅꯦ ꯌꯨꯝꯁꯤꯗꯗꯤ? ꯊꯣꯡꯁꯨ ꯍꯥꯡꯉꯤ, ꯀꯥꯏꯗꯒ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ?" ꯊꯥꯗꯣꯏꯁꯨ ꯑꯃꯨꯛꯇꯪꯒ ꯀꯧꯈꯤꯒꯦ ꯈꯟꯗꯨꯅ
ꯀꯧꯒꯦ ꯇꯧꯕꯗ ꯃꯅꯤꯡꯗꯒꯤ ꯃꯦꯃꯤꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ ꯊꯥꯗꯣꯏ, ꯀꯩ ꯂꯩꯔꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ? ꯏꯆꯦ ꯏꯆꯦꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯅꯤꯡꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯦ꯫ ꯃꯦꯃꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯇꯧꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯦꯃꯤꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯏ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯃꯦꯃꯤꯁꯨ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ, ꯀꯩ ꯃꯇꯥꯡꯒꯤꯅꯣꯅꯦ ꯏꯅꯥꯎꯅ ꯇꯥꯅꯤꯡꯂꯤꯁꯤꯕꯣ? ꯍꯦꯛꯇ ꯇꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁꯥꯟꯅꯁꯤ꯫ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯔꯒ ꯃꯣꯔꯥ ꯊꯥꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯥꯗꯣꯏꯅ, ꯏꯆꯦ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯔꯝꯗ ꯅꯅꯥꯎ ꯈꯔ ꯈꯪꯅꯤꯡꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯂꯤ꯫ ꯌꯨꯝꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯅꯅꯥꯎꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯗꯦ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯅ ꯈꯣꯡꯗꯥꯔꯛꯀꯗꯕ ꯅꯨꯃꯤꯠ 4-5ꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯔꯗꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯟꯗꯨꯅ ꯃꯄꯥꯁꯨ ꯑꯩꯁꯨ ꯊꯤꯒꯠꯂꯨꯗꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ ꯐꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯒ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯆꯥꯎꯔꯦ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯦ꯫ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯏꯆꯥꯒ ꯂꯩꯃꯤꯟꯅꯕ ꯀꯤꯖꯔꯦ꯫ ꯏꯆꯦ, ननाउदा चममनबा अमा लेरिबसे अमुक्ता खंगनबियु। अई इचे होइदा करिसु नुंगाइतबा तौजरो। इचेना अईगी इचानुपीगी थवाइसिदादि कनबियु। थादोई मेमीगी मखोंगदा कोंदुना कप्पी मेमीना। हे थादोई, करिनो तौरिदुबो? तवैदेसे हौगलो। थादोईबु मेमीना हौगत्पी। थादोई मोरादुदा फमलगा मपीदु तैथोई। मेमी सोर सांगना अमुक्तंग होंदोलगा थादोईदा येंगलई। मेमीना हरे, थादोई, नंगना चे अईबुदी वारौगनुको। नचेना खरा फगद्रा खलुरगा नंगोंदो ओइना दसासे तारले। इचेना वारीसे लीबदा नंग कोना नचेबुदी वारौनुको। थादोइना, इचे अई इचेदा करिसु नुंगाइतबा वारौबा तौजररो। ननाउदा वारीदुदंग खंगनबियु। मेमी ngaihak तुमिन्ना लई अदुगा मपीसु तारई। मपीदु फिजिन तैथोलगा वा मखा तारई। मेमीना, ngasiदगी चही 10 मुकी ममांगदा खुल असे अदुमक पाक्तंगना युम तारमी। नखोइना लैरिबा युम अदुवाइदा युम 3 मुक ताई। नखोइना हौजिक लैरिबा युम अदुगी ममांगदा लैरिबा पुख्रीदो युम अदुगी सिजनफमने। नखोइगी युम अदुदा मतै मनाउ मचानुपी अमगा मखोइ 3 दंग लैरमी। अंगांगदु चही 4 दंग ngairi। अंगांगदुगा मतै मनाउ मखोइ 3 कैथेल चटपदा कैथेलदुगी सिदाइदा हनुबी अमना लाइदी खरा योलमखी। अंगांग अदुना मयामदुदगी याम पामजना लाइदी अमा लैरखी। मदुगी लाइदीदु हेक लैरक्पा नुमितगी मखोइ इमुंगदा हानगा मानदबा थौदोक कया थोलक्पा थेंगनखी। मदुगी लाइदीदु हेक लैरक्पा नुमितगी मखोइ इमुंगदा हानगा मानदबा थौदोक कया थोलक्पा थेंगनखी। इमुंग अदु अहिंग हेक यौरक्पगा अंगांग मयामना लांगबा नोकपा कप्पा कया मरुम तारखी। नोमा अंगांगदुगी मपादुना अहिंग मिकप थोलक्पदा अंगांग अमना नोकपगी खोंजेन अमा माना हिपलिबा फमुंग अदुगी मखादगी यामना हौदबिदा खिखी लहाइना नोकपा खोंजेल तारखी। मपादु खोंजेलदु ताबदगी ममित्तु लाउथोक्तुना मचीदे लेंगदना कोयेंग येंगलम्मी। करिसु लैबु उरमदे। खोंजेलदुदी अदुमक मयेक सेंगना तारी। मचानुपीदु ओइरजातला खंदुना मागी नुपीगा मचागा तुमलिबा फमुंग अदुदा येंगी। मैगा मम्बनिना ममाना मताइदा तुम्बनिना मयेक सेंगना उदे। खोंजेलदु असुम लेपक्तबदुदा मपादु कुमथरगा येंगलगे खंदुना मोन मनाक्ता लैरिबा टोर्चदु पाइरगा कुमथरकपगा तारंबा खोंजेलदु चप लेपगा कुदुंग लाउबा खोंजेल अमा थोंगलोमदा चेनखिबा तारई। मपादुना थुना टोर्चदु थोंजिलोमदा कापसिलगा येंगबदा थोंजिनदा लाइदी अदु ngaदुना लैरमी। मपादु लाइदीना लैरंबदुगा ताखरी खोंजेल अदुगा हाइफेट चममनरमी। अदुबु याम हेंजिना किरुबदी फाउरुदे। मपादुना लाइदीदु पाइरगा मचानुपीगी मनाक्ता पुरक्लगा कांखल हाइदोक्लुबदा मचानुपीदु लैरमद्रे। मपादु इंगंगना खुयारोमदमुक येंगी, अदुबु लैरमद्रे। पाखतना मागी नुपीबु हौदोक्लमी। मागी नुपीसु पाखतपोय कईबोय फुक हौगलगा का खुदिंग चंगलगा थीरमी। मपादुदी ngसाइदगी लाइदीदु मखुतना अदुम पाइरिबनी। थोंगसु लोनबनिना मपानददी थीरुद्रे। मपानदा मी अनि मुरुम वारी सानरगा लैबगी खोंजेल अमा तारई। खोंजेलदुदी मपादु थोंगलोमदा येंगी। ममादुदी चाखुमलोमदा मचाबु कौदुना थीबा चटख्री। मपाना थुनमक थोंगदु हांगदोक्लगा येंगबददी मचानुपीदु ngसाइगी लाइदीदु पमलगा वारी साना लैरमी।
ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯇꯧꯗꯨꯗ ꯃꯄꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯄꯥꯅ ꯂꯥꯏꯙꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯝꯕ ꯎꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯂꯥꯏꯙꯤꯗꯨ ꯌꯦꯡꯏ, ꯑꯗꯨꯕꯨ ꯂꯥꯏꯙꯤꯗꯨꯗꯤ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯄꯥꯏꯔꯝꯃꯤ꯫ ꯃꯄꯥꯗꯨ ꯉꯛꯄꯅ ꯂꯥꯏꯙꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯈꯣꯡꯀꯥꯞ 2-3 ꯍꯜꯂꯤ꯫ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯛꯄ ꯀꯤꯕ ꯄꯥꯈꯠꯄꯒ ꯃꯆꯥꯅ ꯂꯩꯔꯝꯕ ꯖꯒꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯈꯠꯄꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ꯫ ꯊꯨꯅꯃꯛ ꯏꯃꯨꯡꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛꯁꯪꯗ ꯂꯦꯞꯂꯒ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯅ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯃꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯨꯠꯇꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯆꯤꯡꯅꯅ ꯄꯥꯈꯠꯅ ꯇꯞꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯊꯔꯛꯄꯗ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟꯠ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫